Chandel district Khengzoi Rensal leba Jomol Khulda Singling Haibike Thodokta Yamdra the Mio Kulom Lakidre. Manipura Isaugi Fibum Dunalari Ayamba Turel Sing Imai Kudong Timinai Oiba Sangagi Wang Seli. Isau yang simple apa Secretary PC Lampunga Amsung IFCD officials in Miam na Sangan Kidre. Amasung Greater Imphal area da leba school sing lak leba August ki tang om dagi tong hanganaba Department of Education S na kanghalakli. Mayam bukrumjari adom na yingbi basi Impact Prime Time Manipuri News ni pungza asi pawbagi maroba pawsing Mayam da pizari. Mayam Tram Oxeri, Singling Haibiki Todotangasi Sandel District Khengzoi Rensal leba Jomol Kundamyo Kunlom Lakidre, Kulesta Ahingbamyo Amakak Nahori Haidi, Tenopol Police Station Manusana leba Kulesta Todo Asi, Nasi Ayupung, Nipan the Ginapan Public Manunga Toki Binahaina, Khengzoi SDO video Mary Memina Impact News Star Fondorokli. Matanta Hingorba Mio Adona Fondoroki Matung in a Singling Haibiki Todo, Adu the Kunza, Kun Pulap in a Santa Kibin Haidi, Kulasi Hosik Tenopol the kilometer Yankai Masung. Humdra the Singling Haibagi, Lambi founded in a lady. Gunipan Super Sector Assam Rifles Kimatumina, Lake River Sing Tiva, Amasum, Hinghoriba Sing Mateng Pangaba, Kan Honda Haidi, Mary Memina Makatana Hayang Mahakul Adu the Satuna, where Clip of Fume Sing Singani Haidi. Infal Mure Lambigi, locks out the Sulambi Sekhaibagi Satoxa Sinda, Sound Kaiba Pikre. The mid Karni state as the Lieutenant Nong Subataki, Imai Hingalatuna Ladiba, Sakpi Turelgi, Imai. Hantadri, Sakpi Karong Thong, Orang Turelgi, Imaina, Sarukra, Namtakraba Matung Hojiksu, Sakpi Turelgi, Matata Sarba, Sero Tongi, Pum Yamna Luna Lady. Narang the Gahuna excavators in Sinaduna Sero, Tong the Panduna Ladiba Uzao, Kotok Nabakan the Honari, Narang Sunu Kendriki, MLA Ransit Masama Hakting and Satuna, Isaugi Pum Sing Adu Yangsan Kibani. Howzi Hosiki or any Sauna Marum Oiduna, Lake Home Later Mioka, Relief Camp Sing the Sedanguna Lady, Sakpi Karongi Tong. That Kibana Marum Oidana Kulsing, Satoksasin, Yadabana, Kunzasing, Kudong Sadabakia, Mayoknari, Sakpi Karong Tong, Manakta Saba, Yum Mangarumsu, Isao, Donomarum Oidon Santa Cray, Hozik Manipurgi, Oiba Isao Sigamari and a cabinet with Masungarang, Pangtok to Nakanaba Lake Rabani. Our Banange, Yum Kadosing to me, Potsai Shumange, Nanu Neje, Ne Kunune Lunchakre, Chanu, the Hamming to Taure. Nahanda Gishing Sawa Yum Tumdeva, Ado Hitaja de Baneva, Manipur, the Sumaito de Ahambane, Shero Puntung Navatunga. Manipuri Burgi, Maya Tariba, Koyi Nu, Siren, Do Kongyam, Tangjem Kunzao Chimba, Mapam Siloina, Koyi Yum Kaisi, Loina Tunzengre, Yamna, Live Tirisi, Serosi, 1,100 something house, all living. Seroda Lady Yumsing, even I Samaki Yumzu Singna submersed over, other Huzik Yumbao Changbang, the Mayam Sidakoi, Leminarisini, other Huziki Wena, I guess Haitagi, and the Sigi Moina, Akoi Cheng Quinton Chamaga, Dokoi say Achatao, Tin Nifumu, Aduga Koi Hawaii back from Drama, Aduga Koi Alu back Kuntra, Aduga Tum back Kunmanga. The Achatao Nachingba, the candle Nachingba, Uziki Chana, Navagi Haitare, Madu I truck ahum the Lord Torogo Porpani. Kaksingi later Kuding Turel in a Saint Cray, like from later particular Lekai community halls in Mandom Natraga, Sakataba Mafam Singda, Sedanguna lady. Kaksing the Lebak, Kunitoispa, Assam Rifles, Isao, Snow Avatarbas in the Matenka, Masupangli, in False Blue, Lambigi State Highway Mafum Kadasu, Gari Satoksasin, Yakidre, Kaksing Amasung, Wavgai, Kendrigi, MLA, Wise Sandra Amasung, MD Fazura Himna, Torban Kaikraba Mafum Sing, Amasung Torban, Patokraba Mafum Sing, the Coin Satuna Yingsin Kibagaluna, Lenga Kimaiki Pang, Bayaba Mateng Sing, Lega Kamari, never sing the Baudum Duna Mateng Pang, Nabu Hotnagani Hanasu, Miam the Tazo Piram Key.
Kaksingi ising isauna awaba nang laba khunja sing dangasi chana thaknaba amasung hidak langthaki polam sing gen thokre polam sing adu Seba Bharati Khwai Brahmapur Nagamapal na sinduna Kaksing Bazar Community Hall da leiba awaba tarwa mioi sahum rom da yen thokibani Thawal district ki manung chana leiba Wangjing Hairok Palel Kaksing amasung Serauda isaugi awaba mayok nani cherak asta Thawal turel gi mafam kya da leirai kin thaduna Moijing Khetri Leikai Sabal tongba amasung tongan ba mafam singda ising na thubjin khrei Isau asna miyam gi sathok sasin da khudong sa da bakya mayok nanbada natana leifam safam leitabagi awaba kya amasung mayok nahuri Thawal turel gi may wangkhalak tuna ngasi Nongalamda yukpung lom taba adwaidagi hono Moijing mapagi turel leirai ningkhairakpadigi Moijing gi akoibda leiba yum kya ising na thumjan khrei Thawal Khetri Leikai da su turel gi ising na pathorakpadigi leirai ningkhaiduna leikai asi akoibda leiba yum sing ising na thumjan khi loinena Khetri Leikai mapadagi pathorakpa ising na Thawal Chauyaima Higher Secondary School gi akoibda leiba mafam sing ising na thumjan khi Thawal Mela Ground manaktagi Thawal athokpum phawbagi National Highway da su ising thumjin khiduna miyam gi sathok sasinda khudong sadaba kya mayok naki Thawal Sabal tongba amasung ningomam da su turel gi ising pathorakpadagi yum kya ising na thumjin khi Manipur Fair Service ki team na su ka hena waba nang laba mafam singda sangduna mi kanbagi thabak chathaki adubo hauji phawbi oina Manipur government ki maikadigi mating amata pirektaba asta miyamna ningamdana leina hori loinena government amangjongna section thorang lokhatlabdi isaugi awaba si nanglam loi haina pen da wafum kya su phongdoknarki Chak thongbam ju leite tumbam ju leite ko aso sangna ju yengchem bi brai ju yengchem bi dre aduga toraban je thonbi yo ju yade akhoi leibam hojik leite mari leina ba ekoi kusukulai ekoi haibidi rof na singba mayam ma ekoi ji ji dum ready da leire aduga loina loina ekoi sports singda mafam mafam khuding da chalaga ekoi na ekoi tawba yaba singda ekoi ji ji kanna yengjenjari thau humari mamangda ekhoi turensi tasena kan ising subang phangdana matamaduda thobal dam gi ising stock toraga mayam thami thada birakti nong marang kain tasala kan di ising do oro thadrakdana sugumba film ji lakhibani thodok thokadore yam tanchi salabi stage critical stage di leire habagi stage da IFCD da har matam da bora leiga leitega yam nungai taba matam yam short period da ekhoi da film ranges khara ekhoi adum thoki ayuk ta gi shuraga lotion ba yaba thabak se ekhoi numidang wairam gi adoi da gi shubna maram moira kan da ekhoi pan thing basi matik chana thing mangam hodabani seng पोचै म्याम थांते चाक सिंग थोंनबगदो रिटिन मनुंग मयादा थमे बरो मनुंग इजब मनुंग तुमने बजिसे ए इबो बि के करे गेतरा बकन दु जो इन काना बलैते अखोइना तौरिबा युम्बाल अखोइना तौरिबा मवोंग अखोइना चाक चा फंगदेदना मपानदा लैरिबा अदि इचाइ सुमे कोइ चाइ चाइरिसे याम येंग हनिंग थवा याम नुगाइते मोइ यारगदि मोइ अखोइ खुपीदगि ने मोइना सोइतरगा मै नुगाइरिसे Amarom da isauna awaba nang halaba Kaksing Palel amasung Thawal gi miyam da IGAR sauna mateng panglakli hoji phawda mioi lising amagi mathakta Assam Rifles na seng seni thuma amasung atai asa taksing amasung analangi kudong saba piduna yamna kanna mateng pangli Namit khani Asta lepa leitana nong tabna mom erga Imphal gi manung da selba turel singi imai singsu kudong thningai obigi sang da cheli nambul amasung Imphal turel gi imai hojik yamna wangna leiri Imphal turel gi oina minu thong hata mapada imai yamna kan wangli turel si moirang khom range lampak mapada pathok thuna lampak asi thumjin kre lonena nambul turel gi oina su kai samthong mapada ising pathok pa yana leiri nakal amrom da Imphal gi mafum kya haibidi uripok Pauna Bazar North AOC gi Imphal Hotel Classic MPSC amasung High Court Building ngarangi nong na maram oerga thumjin khre loinena mafam kya dasu leirak kya ising na thumjin bigi pau lepa leitena lakli ngasi Chief Secretary PC Lamkunga amasung IFCD gi official singna nambul turel isau tholaba mafam sing jengsin besat pada khoisau narba miyam na sangal lakidre thodo asing asi Chief Secretary na IFCD gi official singalonena uripok lamboi khonang kong amasung samusangi ising na thumjiliba mafam sing yengba lakpada thokibani laikai miyam amasung club ki miyoi sing na makoibo karigi yengba laklibano haina asabu otki working season manung da karigi damak yamna toina ising thumgan mafam asi yengba lakraga ngasi khakta karigi laklibano haiduna pendab otki laikai gi asabu adu ubadagi Chief Secretary amasung IFCD gi official sing wa amata nganglamdana hanki kuma yeng mala ka dulai sine ko nai se IFCD ba mengi mi je ka dulai sine ko bila se zum ko matam je ka dulai ge ba ko kan jisan sang lai ba nong bulak de ka so nong ma sa nong la na ka to ko ka ka de ge yeng yeng de ba holi ta ka ni na dentro ka da ji ka maram dino ka dulai sine na se MLA di wo yo IFCD se ka dulai ba IFCD no
Nambul Turel gi ising pathorapatagi Turel khumban da tariba sagolban gi akoibada lambi sorokta natna yumgi sumang phawa khu yong thumjin khre lere khulakta leriba lambi ayamba ising thumjin badagi gari masa asobo phawa sathok sasin tawada awaba ka mayok nakhi mioi khradi ising thumliba lambi da yamna nungaina ising marakta chatna sanaba phawa yong nakhi kwakaithel dagi pisum lambi phawa Tariba, Kagempali Lambigi, Ngana Pitong, Manakta Suleba, Laikai Singsu, Waisel Maril Pathoropatagi, Ising Tumzin Kray, Ngana Pitongi Manakta Leriba, Quakatel Morang Pure Laikai, Sangham Lambida, Natana, Yungi Smang Pova, Ku Yung Tumzin Ki. Wankai Assembly Constituency Manungsan, Infal Turelgi, Manakta Leriba, Nambulan amasung namthan pungi parengda leba retaining wall sing horakpadagi mafam adongi miyamna retaining wall gi ohobasing mensinana bakan no hotnari akan ba iri lakpada retaining wall sing asi ninkhairektuna isau thorkadra haidna miyamna mi paina hori miyamna mi paina ba si kharado orbasu kokanda nabagi pandamda social worker okam henry na jcb sinaduna wall gi ohoba mafam sing mensina ba hotnaki karingba makhatana nong suduna imai hingalak labadi khudong thiba yabgi film da lehori Langkon tarung khulgi akoi ba mafam kya dasu ising na thumjin khrei awawa tarba imung manung singda ex mla joy kisna haktheng na satuna yengsin khrei sana na bopotlam kya su yenthok khrei hauji ising thumjal leba mafam sing asi thamoiban kenragi manung sina leba tarung grace colony amasung goiganglong gi mafam singda isaw asna maram odana yum samarom ising na thumjin khrei hari ngasi ex mla khumuksam joy kisna impact news ta phongdorpada IFCD department turel mapal da Isang waktu na retaining wall saba kakta natana Infal Mayol amasung akoi bida leba iram nalasing matik sana tham dabadagi hariba thotok sing asi thokpani haina pen da wafam kya tham laki IFCD के बजेट आएगा फ्लड कंट्रोल आएगा कोई की तुरेन मपान रिटेनिंग वाल चलबदंग ओइना गवर्नमेंट की थबक तौबा अदुगा इम्फाल सिटी दा लेरिबा इसिंग चाव मतुंगदा मेनली आइगे केंद्र थांगोइबन उरिफो कैसामतुंग सिना चिंगबा सगोमन चिंगबदा हेक नोंग बुचुरगदी 2 days नोंग लेपतना चुमतम इसिंग बराबर थुमी मसी सरकारना करी पॉलिसी पैकेट पीरिगे से पॉलिसी कट ओइन आई पुथोकचरबनी मधु सरकार ना कोई पसंद येंगजनगनी ने हाउस रूम थंबा अखोई की सरकार की पाउकुम से येंगजनगनी दंग हाइबा दुगा मधु वाटंग ओइबा थबन ओंथोक्तबदि ngasi प्रजा मैम वादना थोइबा मैम से Maphodam gi saru khara kaini kairo habi gi wafum lakpadagi sarang na batholi si loisindri ba phawa khunjasing na mayum da sankhiroi hairi dam asi karigumba karak labadi haina mi paina badagi dam asi gi paring da tariba tumukhong moirang purel amasung itham gi khunjasing na mana sakada saphagada ba mafum da kem hangduna amasung tata trak mathakta yum saduna leina hori loinana hojik nungdu tha oirabani na ana eksu yaunaragli Serak as the government hiramasi matang da lokor payaba thabak lokhalak trabaso andro kendra gi MLA ti Asyam Kumana seng wife hawdi piri hainu khunjasing na pawdang lakhi banbe handak ising sawna maram oirga thong ayam tek pa kai ba yaunarpa asidagi su henami paina ba pokna khibani Infal Turel gi imai wangkhala pagalo rena Turel aski maril da tarba Infal East District ki Thongju Assembly Constituency ki manung san ba singsamai wangma khetri lekai de Turel legai kinthrak padagi lekai miyam na semjin na ba hotna kare ngase yu angan bada lekai asga hom lerak ma padagi khare hai tharga leiba mafam amada Turel lerai adu kinthrak khibani hari lerai adu kinthrak padagi Karak patare haduna laikai miyam thorktuna lairai kinthari bamfum do semjinna ba kan honaki laikai kinthab aduna maram oiduna Thongju Assembly Constituency ki MLA oramba thongam bisorjit aktuna yengsin khibga lunena lairai semjinna ba mateng panglam ki amaram da constituency asika hana MLA oramba bijoy ko jam sumafum aduda laktuna yengsin ki State government ki policies make seng daba masung implement to bada hitabadagi numit kharni nong tabada isawgi awaba mayok naribani haina BJP Manipur Pradesh na maral sikre wafam asing asi nitai pasu teta leba party sig office da Pami Singh unaba amada Vice President Dr. R.K. Ranjan na phongdo kibani magna makhata radana state asigi singilam sing do uwa yan thakpana catchment area laitre haibi yare hojik isawgi awaba mayok nariba fawada state government na paikhal iba relief work sing pukning sing ngai ni Thawal district flood control ki Piriba landline phone number anima call to ba yadaba asina pudam amani hojik mafam kya da saba RCC thongsing ni khairek liba asi saba matam da quality control da hoda bigira hangba sumgane hana su makha tarakhi ngasi khabar da newspaper da ge coin technology about 5 bridges
particularly in Thobal district. Karigi talino thuong bu heta tat pa yabra haibasidana aikoi miyamna khangadaba khara lei tatkadaba thong yam leiri sangadring da ninghaibasu thengnakhre aduga laisang hiden gida saramba thong su paithare toroga commission ama semamaga hujik dismantle tawgre tumin leigre kana chairak pirage su khangde handak nong leptana subadagi ising isau kya mayok narba sina lomi singi tungi asa tambang amdre haina All Manipur Progressive Farmer Association thok pasirol amana kangalakli hiram sta wa batarba lomi singna akhanaba mateng pangbinaba marinaba singi putning singsilakli Greater Imphal gi area da leriba school singla liba August ki tang omdagi thong hang naba Manipur government ki education S department na thadrok pasirol amana kangalakli masdam yamna cooperation PBO haina sirol asina makata rakli ningsing bai charkiba July gi tang nipanda mahiroi singna ILPS ki khongjang sangsin bada sapam Robin Hood laithiraba matung mathangi numitagi Imphal West amasung East ki manungda leiba mahi tampam sang punamak matam kaktana thingduna lakhibani Amaram dasar ki July mapandagi government mahi tampam sang sing tingtinduna thamlibasi lakliba August ki tang ohum ning thokaba numitagi komtoktuna mausagum mahi tamba phangan drabadi makataba khongjang kya sangsalagane haina coordination committee of the colleges students union amasung coordination committee of higher secondary school student union singna thadrokpa cherol sing da taksalali zone student coordinating committee na su mahi tampam sing hangdoknaba appeal tawraduna ILPS ki khongjangda police na phajing kiba mahiroi tret put jail da namsinduna thamjin ba habisi leiba rak thoknabagi baton tawbane haina khangalakli loinana lomi sinmi apunba lok Manipur na su atubu matamda mahi loising sing hangdo haina dabi torakli matang soy the break malawjage Manipur amusung malemgi tongan tongan ba ifau singalone na ikoi break tagi yamna tunan jarake impact news pu meeting ta tuna lebi break ke matung da myam ba umkana tram oksari hoji makata ba pauda hoji Manipur gi mafum ka da nong lepa leitana subuna maram orga ising isaugi oiba oba kya mayo nazarbasu Manipur ILPS satna halu haiba kholau leptri wakam ifam sathari ngasi segaror ki mafum kya da lambi sigi nak yata leba myamna wakam ifam pham khre kwakaithel bazar da su bazar sta port yon ba masung dukan phamliba miyoi singna sintha leptuna wakam ifam sathaki sapam Robin Hood mihat janingde Manipur da inner line permit system satna halu haina wakam ifam aduda saruk yakiba miyamna dabi tauki kai samtong konjeng laikai machinda ising isaugi oibu khudung sadaba kya leijerabasu laikai ski miyoi singna wakam ifam sathaki wakam ifam aduda saruk yakiba singna Robin Hood mihata chenaba police personnel dan depu long live Manipur habina singba kholau kya su lauki amoromda kai samthom top leirak maning maira paibigi miyoi singna su wakam ifam sathaki ngasi leimaro leisemba ni sabana sinduna kwakaithel bazar leba kaithel sangda su wakam ifam sathaki nakal amoromda kwakaithel makha hinau khongnembi leikai gi maira paibi singna YRSC community hall da wakam ifam sathaki kwakaithel thongjam leikai gi maira paibi singna su tongan tongan ba mafam ani da wakam ifam sathaki Segarot konjeng hazari lekai gi miyosing amasung nupi kyana human chain semduna kholau kya lauki wangkhai mayum lairaki maira paibi singna su wangkhai mayum lairak community hall da wakam ifam sathaki wakam ifam sathra matung da kholau kya su lauki Manipur ILPS satna halu haiba khongjang gi saruk amoina Nambol Bazaar Women Vendor Association amasung Nambol gaithen apunba Women Vendor Association na nomagi sintha leptuna wakam ifam sathakre wakam ifam adu lorba matung da ima event sing aduna human chain sembagaluna na Nambol poising faba rally amusu laki kodom popi lamkhai da su JCILPS ki khongjang asibu sagal aduna kodom popi mahila mandan amasung Modern Youth Club kodom popi ki ima event sing na IPL khongjang changsilu amasung Manipurda atubum matamda system ase sananggadabini hane tabi tauki JCILPS na Manipurda ILPS na halu mahiroi Robin Hood hatpa police person matik saba serak pio haina ngasi Bisnupur bazar dagi kada amasung Bisnupur da chenba auto rickshaw singna wakam ifam phambagalonina rally amasung Bisnupur dagi Nambol phawba satkare rally aduna Nambol yorba matungda Bisnupur bazar tamna amuk halaki Manipurda ILPS na halu haiba yahogi makhata ba saruk ama oina ngasisu Nambol Bazaar Women Vendor Association amasung Nambol kaiten apunba Women Vendor Association na sinura Nambol Bazaar da wakam ifam sathaki wakam ifam adu da sapam Robin Hood na leiki dabada mi ani tumina leptuna wabasu phangdoki Manipurda ILPS satna hangadabani haina sathariba yahoda hojik Rims Hospital da soktuna laikai nariba Khurai Konsam Laikai dagi Thongam Maheskanta da Women Development Organization Khurai Thongam Laikai amasung Sajor Laikai da liba nupi lup singna selga mateng pangkhre
Amarom dang si kodong popi lam khai da su JCILPS ki khongjang bu sogatuna ngasi lamdam adomgi maira pai bising na sinduna wakam ifam satakare wakam ifam aduna Manipura athuba matamda ILPS sanahlu Mahiroi hapa police personnel ki mathakta serak piyo haina taksin ki ILPS ki khongjang da lamjing mara oikraba sapam Robin Hood ki yumgi myoida Manipur gi miyam na makhata na mateng panglakli ngasi su Nauremthong Bazaar Women Welfare Association ka khulong koboi khul gi myoising karam maira pai bilo maiba khul maira pai bi yaifanu pilo kaisampat kaisam laikai Manipur Central Youth Club amasung maira pai bi kaisamthong khodam lerak yumjau lairen bi maira pai bi nu pilo New Young Sporting Club Samurau nupi sakwa thorang lo Samurau kaithel amasung dukan phamba myoising Disabled Development Association of Manipur kwa kaithel thonajam laikai Welfare Association gi myoising na khurai lari ge mam laikai da leba laikhidraba sapam Robin Hood ki yumda satuna yumgi myoiga unaduna awabada saruk yakhi bagalena angam basel gi mateng pangki Manipur Central Youth Club amasung maira pai bi kaisapat kaisam laikai Imphal nangasi ILPS ki khongjang da laikhidraba sapam Robin Hood loinena khongjang asta soktuna laikan aduna leiribi pukhaw dagi laisang them Bijenti amasung khurai dagi Haibizam Rason gi awabada saruk yabagalunena angam sel gi mateng pangkhre pukhaw dagi laisang them Bijenti di sel leitabadagi ngasi sekap sarkadaba fawba salamdra hana lup ani sigi myoising na phondorki The Telegraph Pausai ki special correspondent Kellen Thoksom na lamdam as the yellow missing da tabak suning bagi revolution amu puraklabadi mitop sing asi ILPS na handuna tandraba sumata mathanta hanjakini haina phongdokre ngasi palace compound leba lamyan ba sanglen da pangthokpa ireibak ina chanura loina silon isalgi tarar raksuba mapok common thorongga mari lenena ILPS ki matang da pangthokpa khanane na bagi thoromda wafamasi phongdokhibeni Khanane na ba aduda khelena makha taraduna mitop singna makhoi gi lam thadokuna Manipur da laglibasi mafam asa thabak suduna laina hingani haiduna laglibani mitop singbu namduna fu saiduna tambigi mutta makhoina suriba thabak sing adu aikhoina mot sindana surabadi makhoi thabak phangrabani na aduma khankini haiki Manipur da yalhumi kannana ba satna pathap semba amasung miyam gi iho haiba hiram asta pangtokpa khanane na ba aduda JCILPS ki convener in charge social activist amasung professor singna resource person oina saruk yaki khanane na ba aduda impact tv gi editor in chief yumnam rupasendra moderator oina saruk yaki Manipur si dal laiba yellow music kannana bhona bada aina di kari to bi yai haibasi mapoida aikoina piri bi thamukse ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗ ꯑꯩ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯋꯥꯈꯜ ꯈꯟꯖꯍꯟꯅꯤꯡꯉꯤ ꯉꯁꯥꯏꯒꯤ ILP ꯆꯠꯅꯔꯛꯏꯕꯁꯤꯗ ꯂꯣ ꯑꯃ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯁꯤ ꯆꯠꯂꯣꯏꯅ ꯐꯨꯕ ꯇꯥꯕ ꯅꯠꯇꯕ ꯃꯣꯏꯗ ꯊꯕꯛ ꯁꯨꯍꯟꯕꯤꯗ꯭ꯔꯕ ꯊꯕꯛ ꯄꯤꯗ꯭ꯔꯕ ꯃꯣꯏ ꯊꯕꯛ ꯑꯩꯈꯣꯏꯅ ꯁꯨꯔꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯌꯣꯛꯈꯠꯃꯤꯟꯅꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯣꯏ ꯍꯟꯒꯦꯅ ꯈꯜꯂꯤ JCILPS ki khongjang bu sogat aduna lakliba August manga dagi Bangal Political Forum Manipur PFM na su khongjang sangsin ba horgani hari state asigi tongan ba isu singda sulup asina saruk yaduna adumuk lakli haina lup asigi wangang lo isu oirba Manipur Pradesh Trinamool Congress ki Vice President MI Khan ngasi Manipur Press Club ta pangthoki ba pomi singa unaba umda phongdokre lamdam asigi yelhumi sing kanana bagi dama ILPS ki iho si yamna maru oiba iho amani adubu isu asigi waruisin ama purakna ba khona bada state government na sabsaba warip loba ngamjadre haina makna maral siki loinena khongjang manungda media amasung atai maru oiba service singda athingba thambidana ba mahakna JCILPS amasung Robin Hood ki JC dasu appeal tauki JCILP gi ihouda chap manaba thodang logani amasung siba naba natraga maduda thengnaba yaba thabak khudingmak aikoi tang manga dagi changsan ba hauragani haibasi media gi thongda appeal Taujari Saliba first week of August Sarkar Sina Laikai Tana Mayek Sengna Iho Horiba Kangbuda clear picture ama Puthok Pio Karigumba Puthok Trabadi Satra Kuna Yauna Manipur Horibi Ihose Kanmangam Loidaba Ani Subajun 18 Tholak Payai Hauzik state as the bird flu avian influenza da ki free oire mi painingai leitre haina state veterinary department ki director na phondrokli sarkiba
Tang Kumapanda Ministry of Animal Husbandry, Dairying and Fisheries na thokiba notification amagi matungin state asi hariba virus asdagi free oire hari ngasi sanjin hudaliba department ki office sa pawmisinga unaba amada director N Rajendra na makataraduna zakhiba April thada state as the bird flu gi positive oiba case ama leikraba matungda department ministry ki guideline gi matung ina thabak sing paikat pahuki hojiti infected zone oiba ICAR lamphel dagi akoibda sumi mi painingai leitre haina makatarakhi Makatana, Jackson Tarang in a virus as the free or a hijerabasu, guideline Matuna Makatana sample and Amuk Taki Gani Haina Pundoroki. Makata Poina, few Belina, according to infected Joan the D, Masipa with the Queen GNJ, Louis Yari Happy Shadipa, Pidrieva. Adabu, when a Salven joined the D, when Hanamasi, no Yengi Carbashi, Yen Roiba, Pusanba, Yarena, or the Toto Kareba. I think Hujikti, when the Mashumbashi, negative or Benina, infected joining Atagi, I share Gilapin part, Chidigi, within 1 kilometer, she did a Quena Yen Rebe Yareva. I was here when I took Majineva. The Wudabu, a Quena Alma Moteda, Yen Jeta, joining in Taujan at the Ga in Rajna Rebe Deva. Yena Wegana, Yankay, Yen Mapuragana Chama, Shidigi and the Miam Rebe Deva. Sahi Sigi, February Tankurum do the Kegi Moirang upon Balup Moiranga, Landom Adungi Saka Torangi Matang, the Honorable Chief Minister the Pisinkiba, Memorandum Adugi Matang, the Hosi Power Subsaba Pokum, Director Babu Pen the Pundorkli, Look as Namianga Pulaga Makal Makaki, Kongzang Tasiki Kundagi, Sangsalagan Hana Cyril Amada Kangalagli. Fruti Mazada, Pataba Potlam Yauba, Taklubadagi, Muikia hospitalized over Lake Ramatunda, ORSL, Apple Drinta, Lasting Manba, Manam Yamna Kanba. Potlam ama yaram le haibi wathok ama muglag le manam jamna namthiba potlam ama health drink asta yaram basi ngasi ningthun khwairambal new kaitel gi set number 13 da laigi fion bi ahibam sanrejini na thengnarakpani hairi miyamna yamna pamna thaknariba ORSL health drink asi sinnaba miyamda singnaba ama poholakli haiba ORS packet asi process amsung packet assam gi mangal doida tobani aduga marketing na Bangalore da base toba jagdal health kyana tobani hairi Packet asi sahi asigi April manga da pack tobani amusung sahi amagi manungda sinnabagi ayaba piri ORS health drink asta phataba potlam yoromba asna miyamda amuk nahunana Imphal gi manungda yoliba health drink sing thakpada thajadaba ama pohalle haina miyamna thamlakli thakpasida aise isasida kanu thobing hange mandraga tutu lawam pole manam na male ne imana biam khaktaina sinda thak yengone na mon pita pat sidi pumme na hareba adudagi mana isilenta chi lenta laga yengsi yeng matamda hangapan moi changaga manuda kanom tare lokhala yengsi habla singam yawrameba dukan de mo noi dukan de lobni si kanu expiry budi woide ise na su yenge ise su laire hebni ko yenge woide ha adu manuda la sing yawram ji kari gono as imasidi moi company na sarak pani ne masigi sidi direct oina thengnarbani na ima hoina masigi matang da sungma posi amu hanna yondana ba sigi dukan da su check tawningi atai dukan da su sugumba se amu hanna masi kari haidare masi khoi ki yolaktana ba sumje thengnada ba masigi maramda thijan basi pame ba ima hoijo Kaikol Village Development Committee na sinna satliba sahi asda Indian Super League Sanaba Yagadaba Sanaroi Home Amasung Tangta Sanaroi Amabu Tram Okre International Match Mari Sanakraba Kaikol Dagi T Zekisana League Asta FC Pune Stida Aduga International Match Ani Sanakraba Awang Posambom Dagi Ke Regan Amasung Maiba Kuldagi I Saitisen Anina North East United FC the Sanaragani Mamangda Punjab ta pangthokiba National Thangta Championship the gold medal lorkravi Kaikol dagi NG Premi Sanusu asigi tram opaki thorom adu saruk yaki sanaroi sing asu pungning thogot pibaga lunena tungda lakadaba makhal makha kya gi championship singda mai pak pak ngambu oresnu haina lamdam adongi miyamna makhoibu yakpa paujel amusung thoni jaki asigi thorom adu da narol thodang editor KS Loya lakpa amusung lamdam adongi pradhan amusung ward member sing su saruk yaki Aroibda Bulletin asigi headline amuhna miyamda pijari Sandal district ki Khengzoi range ta leiba Jamol khunda singning khaibi ki thodok ta yamdraba miyoi kundom leikidre Manipuri isau gi phibam duna leide ayamba turel sigi imai khotong thinga oba sangdagi wangna seli Isau yang sebelak pasif Secretary PC Lampunga amasung IFC digi official sing miyamna sangham kidre
amasung Greater Imphal gi area da leba school sing lak iba August ki tang om dagi thong hangnanaba Department of Education S na anghalagli